Pauchidi Poi Pomaroi Pau Harab the Dogere, Draklana Shinaba, Mizoram the Chalibachahi, the Mioi Pumanga Hangkhre. Chalibachahi as January, the Agas Power the Mizoram, the Draklana Shinabanaram Oiduna, Nopi Mari Yauna Yam Drab the Mioi Pumanga Hangkhre, official Amanagasi Hangdoktuna. State Check Excise Amazon Narcotics Department Assistant Commissioner Peter Jomin Thangna Pongdok Pamatung in Namamang Sahi, so listening any drama upon the Draklana Shinabana Maram Oiduna. States the Nupitrom the Young Mioi Yakamanga Shike. Magna Hike states the drug Ayamba Maruina, heroin, Myanmar the Gilona Pasilakli. Mizoram Asi Myanmar Amasung Bangladesh Kimarak the Saptuna Laipakaluina State Asige. Kilometers at Kunganito Changpa International Border Paring Lepak Anishiga. Lonana Lairipane. Excise Amasung Narcotics Department carry court matung in a Mizoram da. Ahan boy in the drug Kamari Lainaba, Mishi Tokiba. Lishing Amazampan Marpuga Maridagi. House of Papa the Draklana Shinapanaram Oiduna. Nupi Samaga Marpudramato Yauna Punna Mioi, Lishing Amaga, Chatrukun Mari Hangkhre. Atopa Pao Amadana, Chainagi WUHAN City the school Hangdoktuna class Houkhre. Chainagi WUHAN City the school Hangdoktuna Mairosing class over Houkhre at the Moinamug, Mama Pao Oirakli Amadi school Kiosasing the coronavirus Kudontiba Tokatra Ibegi, Mi Bible lady and high officer source Samana Pongdorakli. Tatare Chopna Chainagi City adu the school things into the Thamnakhre Matung the amuk Hona Hangdokpa Haurakibane, Adobo Mama Pao Oirakli Amadi school Kiosasing Aduna de. Coronavirus ke khudong tiba thokatra hai bagi nungnang ba leire Central Chinese City asi maru oina global ki coronavirus pandemic ki hawrak pamapam ama oiribane lebak ko numit ki hawrak educational institution lising ani sani pan from hangdokpa yakhre masida mahiroi million ama dasmik marina school ka ba hawrak ki ba asida oja singbo mamite ira cheleduna taramna okay China da coronavirus ke pandemic leire matam da angang singa du tha taru ki matam asi mayum da ki mapan thoktana leirakibane Coronavirus epidemic asi loire aina khanba taragasu masida ikoina komthokton leiba yaba natte WUHAN City the coronavirus na siki pai masing lising om chani panhompan choukrabane Maragasida India amadi China gi Marakta pangong lekta nauna Khut kibada Tibetan Lanmi Sire amana sokle Indo-Tibetan border da August ki kunmapan amadi kontra da Indian amadi China gi Lanmi Sire Marakta nahuna na sathakiba Khut thoknakibagi thokdokta Tibetan Lanmi Sire aduga Amana asok apan nangle aina official source amana Hangdoktuna. China ki Lanmi Sina August kunmapan amadi kontra gi lona ba ahing da niyam kaina sangchina bu hodarakibada Khut thoknabagi thokdok adu sathakibane China ki Lanmi PLN satharkiba activities adu India ki Lanmi gi maikei dagi susapsana pakhum pike Pangong leki khathangba terban torban gi sarukta China ki Lanmi sing aduna maram chadana sangchina na ba hodarakbadagi thokdok adu thokibane aire China ki maikei dagi nakal namata oiba thawin chinamram oiraga mapam adu da leire bangam khaigi hana leijare basaktam adu thugaina ba hodarakbane Special Frontier Force Because Battalion ki Tibetan Lanmi Hangkhre aduga atopa Tibetan amana aso apan nangle Indian Army ki maikei dagi laikhidraba Tibetan company ki leader Naima Tanjing Chahiyang khai mathoi aduga atopa amana aso apan nangkhiba aduna Tanjing Loden mahaki chahi kulumdoine Sources ne makhatan haikiba the company asigi leader adu landmine amadu khona neselubadagi laibak thiba thodu adu thokibane Chinese armed vehicle amadi battle tanks na kalato kisingkhong da poisa lawraga leibagi saktam adu uba phange aduga India gi tank regiment singju plane gi sarukta poison toduna thamkhrabane aire Mioi amasu Gari Manungda Siduna Leiramle ngasi ayupung mga makharam taba madam da Houkhre district ki Kamson Kholen dagi housing imung manungka punna none bazar ki jum amada leipa Mioi ama Magna Thoripa Marutikar amagi Manungda Siduna Leiramle Laikhidraba adugi maming na asang jajo sahi kontra apokpa LT Ramthang jajo kawi ngasi ayuk none bazar ki workshop amagi mayata leipa spring Bali da Magna Thoripa Marutikar WB12 B7498 da Siduna Leiramkhibane Mark Shibiki maram chapchana khangri adubu drug overdose da siba yai haina thajanari Mioi adu kar manung da gyan tadana leiramba adu ubada khudakta nonegi SP Ningsem Basungi supervision makada PSC da pukhatuna laikana na khonaki adubo Dr. Nasiri aina confirm tawkhe medical examination kidamakta asiba haksang adu imung manung na pick up tawkhre aire Nakal maromda Russia ki opposite leader who Pijakhibagidamakta Germany na European Union da action Loukhatnaba Taksinkhre Russia ki opposite leader Alexei Navalny da Nobisok Shinodon attack tawkhibagi thong odoba janing da laduna Germany ki chancellor Angela Merkel na European Union da Russia ki mathakta action Loukhatnaba Taksinkhre aina official report amanda takshile Jum sakasha nobita Germany na Russia ki opposite leader Navalny bo Nobisok nerve agency naduna poison tawkhibani aibagi wafam confirm tawkhraba matung da Russian government bo pakchana janing da utpagi sang hengalakli bane Houzik Alexei Navalny Germany ki Berlin da leipa hospital amagi intensive care unit da layangli bade
Napalni Germany puraba matungda laikannaduna laklibani aroibada content sing asigi maroiba pau khara asiba pau damjariba Manipur local news YouTube channel amade Facebook page asidagi yen biri punamak puthaga chari loinana channel asina domda kana rabadi subscribe like and share dogba kawi kunu punamak pu amukan na thaga chari